ꯉꯁꯤꯁꯤ ꯏꯪ ꯀꯨꯝꯖꯥ 2025 ꯖꯨꯟꯒꯤ ꯇꯥꯡ 3 ꯏꯔꯥꯏ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛ ꯂꯝꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯝ ꯑꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯄꯥꯎꯗꯝ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯅꯨꯃꯤꯠ 8-9ꯅꯤꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯅꯪꯅꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥꯕ ꯄꯥꯎꯗꯝ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯟ ꯀꯥꯏꯔꯛꯄꯗ ꯃꯇꯝ ꯃꯗꯨꯗ ꯃꯁꯥꯗ ꯑꯍꯧꯕ ꯐꯤ ꯃꯇꯠ ꯈꯔ ꯑꯗꯨ ꯅꯠꯇꯅ ꯃꯥꯒꯤ ꯌꯨꯝ ꯀꯩꯒꯤ ꯃꯅꯨꯡꯗ ꯃꯔꯜ ꯃꯊꯨꯝ ꯑꯣꯏꯅ ꯂꯩꯖꯔꯝꯕ ꯃꯥꯜ ꯆꯥꯡ ꯂꯣꯏꯅꯃꯛ ꯃꯌꯨꯝ ꯃꯀꯩ ꯌꯥꯎꯅ ꯆꯦꯟꯊꯕꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯇꯦꯡꯊꯥꯈꯣꯜ, ꯑꯋꯥꯕꯒꯤ ꯇꯦꯡꯊꯥꯈꯣꯜꯒꯤ ꯄꯥꯎꯗꯝ, ꯊꯃꯣꯏ ꯇꯥꯕꯗ ꯊꯃꯣꯏ ꯐꯨꯛꯄ ꯄꯥꯎꯗꯝ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯅ ꯍꯣꯠꯅꯖꯔꯤꯕ ꯌꯨꯇꯨꯕꯅꯤ ꯍꯥꯏꯅ ꯇꯧꯖꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯒ꯭ꯔꯥꯐꯁꯤ ꯌꯥꯝ ꯅꯦꯝꯊꯈꯤꯗꯅꯕ ꯀꯔꯤ ꯄꯥꯎꯗꯝꯕꯨ ꯇꯝꯖꯒꯦ ꯍꯥꯏꯅ ꯁꯨꯝ ꯈꯟꯖꯕꯁꯤꯗꯩꯁꯤꯗ ꯑꯩꯅ ꯐꯣꯡꯖꯔꯝꯕ ꯁꯅꯊꯣꯡꯒꯤ 1997ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯐꯣꯡꯈꯤꯕ ꯋꯥꯔꯦꯡ ꯑꯁꯤꯕꯒꯤ ꯃꯩꯇꯩꯒꯤ ꯊꯥꯖꯅꯕꯤꯗ ꯑꯁꯤꯕꯒꯤ ꯊꯋꯥꯏꯒꯤ ꯈꯣꯡꯆꯠ ꯍꯥꯏꯗꯅ ꯋꯥꯔꯦꯡ ꯑꯃꯈꯛ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯄꯥꯊꯣꯛꯆꯒꯦ ꯍꯥꯏꯅ ꯑꯩ ꯂꯦꯞꯆꯔꯦ꯫ ꯃꯁꯤ ꯂꯦꯞꯆꯔꯕ ꯃꯇꯨꯡꯗ ꯑꯩ ꯉꯔꯥꯡ ꯇꯥꯡ 5 ꯅꯨꯡꯊꯤꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯃ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕꯤꯕ, ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯗꯤ ꯊꯣꯉꯥꯛ, ꯃꯩꯇꯩꯒꯤ ꯊꯥꯖꯅꯕꯤꯗ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯒꯤ ꯂꯥꯏꯀꯣꯟ ꯃꯁꯥꯏꯀꯣꯟ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯜꯗ DC ꯂꯩꯔꯤꯕꯁꯤꯗꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯒꯁꯨ ꯌꯥꯕ, ꯑꯗꯨꯒ ꯁꯣꯝꯗꯒꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒ ꯂꯩꯔꯤꯕ ꯁꯣꯝꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜꯒꯤ ꯆꯤꯡꯈꯣꯡ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯒꯁꯨ ꯂꯩꯔꯤꯕ ꯏꯃꯥꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯀꯣꯟꯗ ꯑꯩ ꯆꯠꯆꯔꯨꯏ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯔꯦꯡ ꯑꯁꯤ ꯄꯥꯖꯕ ꯃꯇꯝꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯊꯣꯉꯥꯛ ꯏꯃꯥꯏꯕꯦꯝꯃ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯟꯅꯤ꯫ ꯋꯥꯔꯦꯡ ꯑꯁꯤ ꯏꯕꯤꯔꯝꯃꯤꯕꯅ ꯗꯥꯛꯇꯔ ꯀꯣꯟꯁꯝ ꯃꯅꯤꯛꯆꯥꯟ, ꯑꯩꯒꯤꯗꯤ ꯅꯛꯅꯕ ꯁꯥꯒꯩꯒꯤ ꯏꯈꯨꯔꯥꯅꯤ꯫ ꯅꯛꯅꯕ ꯁꯥꯒꯩꯒꯤ ꯏꯈꯨꯔꯥ ꯍꯥꯏꯕꯁꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥꯒ ꯑꯩꯒꯤ ꯏꯈꯨꯔꯥ ꯃꯅꯤꯛꯆꯥꯟꯒꯁꯤ ꯃꯙꯧ ꯃꯆꯤꯟ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯛꯅꯕ ꯁꯥꯒꯩꯒꯤ ꯏꯈꯨꯔꯥꯅꯤ꯫ ꯉꯁꯤꯗꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯦ꯫ ꯏꯈꯨꯔꯥ ꯃꯅꯤꯛꯆꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯅ JP ꯋꯨꯃꯦꯟꯁ ꯀꯣꯂꯦꯖꯇ ꯐꯤꯂꯣꯖꯣꯐꯤꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤꯗꯅ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ JN ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯟꯇꯔ ꯍꯥꯡꯈꯤꯕ ꯃꯇꯝꯗꯁꯨ ꯊꯧꯗꯥꯡ ꯌꯥꯔꯛꯈꯤꯕ, ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯗ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ PhD ꯇꯧꯗꯅ PhD ꯗꯣꯛꯇꯔꯦꯠ ꯐꯪꯕꯤꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯈꯨꯔꯥꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯕꯤꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯄꯨꯌꯥ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯥꯂꯤ ꯃꯌꯦꯛꯇ ꯏꯊꯣꯛꯄꯤꯔꯒ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯗꯨꯅ, ꯑꯔꯤꯕ ꯂꯣꯟꯗꯥ ꯄꯨꯗꯥꯁꯤꯡ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ, ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯟꯗꯣꯝꯆꯥ ꯑꯣꯏꯕꯤꯕ ꯏꯈꯨꯔꯥ ꯃꯅꯤꯛꯆꯥꯟꯒꯤ ꯂꯣꯏꯅꯕꯤ ꯏꯟꯗꯣꯝꯆꯥ ꯖꯥꯃꯤꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯄꯟꯗꯤꯠ ꯅꯤꯡꯊꯧ ꯈꯣꯡꯖꯝ ꯈꯦꯜꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅꯤ꯫ ꯑꯗꯣ ꯑꯩ ꯏꯈꯨꯔꯥ ꯃꯅꯤꯛꯆꯥꯟꯅ ꯑꯩꯒꯤ ꯁꯅꯊꯣꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯡꯀꯌꯥ, ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯔꯦꯡ ꯀꯌꯥ ꯏꯕꯤꯔꯝꯃꯤ, ꯑꯗꯨꯁꯤꯡꯁꯨ ꯑꯩ ꯃꯇꯥꯡꯗ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯅ ꯑꯩ ꯈꯟꯖꯔꯤ꯫ ꯑꯗꯣ ꯉꯁꯤ ꯊꯝꯖꯔꯤꯕ ꯋꯥꯔꯦꯡꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯩꯇꯩꯒꯤ ꯊꯥꯖꯅꯔꯛꯄꯗ ꯑꯁꯤꯕꯒꯤ ꯊꯋꯥꯏꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯃꯩꯇꯩꯒꯤ ꯊꯥꯖꯅꯔꯛꯄꯗ ꯑꯁꯤꯕꯒꯤ ꯊꯋꯥꯏꯒꯤ ꯈꯣꯡꯆꯠ꯫ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯄꯨ ꯁꯤꯗꯕꯅ ꯃꯥꯒꯤ ꯃꯃꯤꯕꯨ ꯌꯦꯡꯍꯟꯗꯨꯅ, ꯃꯃꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯧꯗꯨꯅ, ꯁꯤꯗꯕꯒꯤ ꯃꯆꯥ ꯑꯁꯤꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯁꯦꯝꯕꯤ꯫ ꯄꯣꯛꯄ ꯁꯤꯕ ꯍꯥꯏꯕꯁꯤ ꯆꯤꯡꯎ ꯂꯥꯏꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯅꯣꯡꯗꯝꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯤꯕ ꯃꯇꯝꯗ ꯈꯝꯂꯦ ꯍꯥꯏꯕꯒꯤꯗꯃꯛ ꯁꯤꯈꯤ ꯈꯝꯈꯤꯕꯕꯨ ꯈꯝꯃꯣꯏ ꯍꯥꯏꯅꯁꯨ ꯀꯧꯏ꯫ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯄꯨ ꯈꯝꯅꯨꯡ ꯍꯥꯏꯅ ꯀꯧꯏ꯫ ꯄꯣꯛꯂꯛ ꯁꯥꯂꯛꯄꯕꯨ ꯌꯥꯡꯃꯣꯏ ꯀꯧꯏ꯫
ꯇꯥꯏꯕꯪ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯥꯏꯅ ꯇꯝꯕꯤꯕꯅ ꯆꯍꯤ 109 ꯑꯗꯨꯕꯨ ꯈꯨꯗꯣꯡ ꯊꯤꯕꯅ ꯀꯨꯡꯕꯅꯦ, ꯂꯥꯡꯐꯝꯅ ꯌꯥꯝꯕꯅꯦ, ꯃꯤ ꯑꯗꯨꯅ ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯂꯝ ꯌꯧꯗꯅ ꯆꯍꯤ ꯅꯍꯥ ꯑꯣꯏꯅ ꯇꯥꯏꯕꯪ ꯆꯦꯡꯖꯦꯜ ꯂꯣꯏꯗꯨꯅ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟ ꯑꯃꯪ ꯌꯥꯏꯊꯣꯡ ꯀꯨꯝꯈꯤꯕꯅ ꯁꯤꯈꯤꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯃꯩꯇꯩꯒꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯛꯂꯕ ꯊꯥꯖꯅꯕꯁꯤꯡ ꯑꯃꯗꯤ ꯊꯣꯡꯉꯥꯛꯂꯣꯟꯅꯆꯤꯡꯕ ꯄꯨꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕꯅ ꯀꯔꯝꯅ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯕꯒꯦ? ꯑꯁꯤꯕꯒꯤ ꯂꯥꯏ ꯈꯝꯅꯨꯡ ꯅꯤꯡꯊꯧꯕꯨ ꯃꯩꯇꯩꯅ ꯂꯩꯅꯨꯡ ꯊꯣꯡꯉꯥꯔꯦꯜ ꯍꯥꯏꯅ ꯀꯧꯏ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯃꯅ ꯈꯝꯂꯩ ꯍꯥꯏꯕꯗꯤ ꯁꯤꯔꯤꯕꯁꯤ ꯃꯍꯥꯛꯅ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯧꯋꯣꯟꯕꯤ, ꯅꯨꯔꯥ ꯄꯥꯎꯊꯦꯝ ꯍꯩꯕꯤ ꯀꯧꯏ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯅꯃꯨ ꯄꯣꯡ ꯑꯣꯏꯅ ꯄꯣꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯔꯝꯗꯥꯏ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯄꯂꯦꯝ ꯄꯤꯁꯨꯝ ꯇꯝꯂꯗꯨꯅ ꯑꯌꯣ ꯏꯃꯥ ꯍꯥꯏꯅ ꯁꯣꯜꯂꯕ ꯃꯇꯝꯗ, ꯁꯤꯔꯝꯗꯥꯏ ꯃꯃꯤꯠ ꯆꯦꯡꯀꯨꯞ ꯄꯤꯔꯕ ꯃꯇꯝꯗ ꯂꯩꯅꯨꯡ ꯊꯣꯡꯉꯥꯔꯦꯟ ꯑꯁꯤ ꯈꯔꯥꯏ ꯅꯤꯡꯊꯧꯒꯤ ꯄꯥꯈꯨꯜꯂꯣꯏ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯧꯋꯣꯟꯕꯤ, ꯅꯨꯔꯥ ꯄꯥꯎꯊꯦꯝ ꯍꯩꯕꯤꯅ ꯃꯤ ꯑꯗꯨꯒꯤ ꯄꯂꯦꯝ ꯃꯃꯥ ꯅꯠꯇꯅ ꯑꯄꯣꯛꯄꯤ ꯁꯥꯁꯤꯟ, ꯄꯟꯊꯧ ꯃꯄꯥꯗꯤ ꯅꯠꯇꯅ ꯑꯄꯣꯛꯄ ꯁꯥꯁꯤꯟꯅꯗꯨꯅ ꯑꯉꯥꯡ ꯅꯋꯥꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯊꯦꯝꯗꯣꯛꯀꯗꯕꯒꯤ ꯃꯈꯨꯠꯇ ꯇꯥꯎꯖꯤꯡ ꯍꯩꯔꯥ ꯅꯤꯡꯊꯤꯕꯕꯨ ꯄꯥꯏꯗꯨꯅ ꯊꯦꯝꯗꯣꯛꯂꯤ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯅꯤꯄꯥ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯃꯔꯨꯝꯕꯤ ꯁꯥꯅ, ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯊꯪꯂꯦꯟ ꯃꯁꯥꯕꯤ ꯃꯄꯨꯔꯣꯏꯕ ꯁꯥꯁꯤꯟꯅꯗꯨꯅ ꯊꯦꯝꯗꯣꯛꯈꯤ꯫ ꯑꯉꯥꯡ ꯅꯋꯥꯕꯨ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯧꯋꯣꯟꯕꯤ, ꯅꯋꯥ ꯄꯥꯎꯊꯦꯝ ꯍꯩꯕꯤ ꯑꯅꯤꯅ ꯑꯉꯥꯡꯗꯨꯒꯤ ꯄꯂꯦꯝ ꯃꯃꯥꯁꯥ, ꯄꯟꯊꯧ ꯃꯄꯥꯕꯨ ꯁꯥꯁꯤꯟꯅ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯑꯉꯥꯡꯕ ꯅꯤꯡꯊꯤꯕꯕꯨ ꯁꯥꯃꯨ ꯈꯨꯠꯅ ꯄꯥꯏꯔꯒ ꯄꯥꯔꯤ ꯏꯕꯨꯡꯉꯣ, ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯍꯩꯔꯥꯡ ꯅꯤꯡꯊꯤꯕꯕꯨ ꯄꯨꯔꯛꯑꯦ, ꯇꯥꯎꯖꯤꯡ ꯊꯨꯝꯑꯣꯏ ꯍꯥꯎꯊꯣꯏꯕꯕꯨ ꯆꯥꯔꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯗꯨꯅ ꯊꯦꯝꯗꯣꯛꯈꯤ꯫ ꯑꯉꯥꯡ ꯅꯋꯥꯁꯤꯡ ꯑꯗꯨꯅ ꯄꯂꯦꯝ ꯃꯃꯥ ꯄꯣꯛꯃꯥꯕꯤ ꯑꯣꯏꯅ ꯅꯤꯡ, ꯄꯟꯊꯧ ꯃꯄꯥ ꯄꯣꯛꯃꯥꯕ ꯑꯣꯏꯅꯕꯨ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯈꯤ꯫ ꯁꯝꯂꯥꯡ ꯀꯣꯏꯀꯛꯅꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅ ꯆꯥꯟꯅꯕꯤ ꯈꯣꯏꯅꯧ ꯃꯇꯥꯒꯤ ꯁꯛꯂꯣꯟꯕꯨ ꯂꯧꯗꯨꯅ ꯍꯩꯔꯥꯡ ꯑꯃꯨꯟꯕ ꯅꯤꯡꯊꯤꯕ ꯄꯥꯏ, ꯂꯩꯔꯥꯡ ꯍꯦꯟꯅ ꯅꯤꯡꯊꯤꯕꯕꯨ ꯄꯥꯏꯗꯨꯅ ꯍꯩꯔꯥꯡ ꯆꯥꯃꯤꯟꯅꯁꯤ, ꯂꯩꯔꯥꯡ ꯆꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯗꯣꯛꯈꯤ꯫ ꯄꯥꯈꯪ ꯂꯦꯡꯒꯥ ꯆꯥꯎꯕ, ꯐꯩꯔꯥ ꯇꯥꯟꯕ ꯐꯕ ꯑꯣꯏꯔꯒ ꯆꯥꯟꯅꯕ ꯃꯔꯨꯞ, ꯂꯝꯂꯣꯏ ꯁꯥꯅ ꯍꯩꯔꯥꯡ ꯅꯤꯡꯊꯤꯕ ꯄꯥꯏ, ꯂꯩꯔꯥꯡ ꯐꯖꯕ ꯄꯥꯏꯗꯨꯅ ꯄꯥꯎꯁꯥ ꯀꯨꯝꯃꯩ ꯇꯧꯗꯨꯅ ꯁꯃꯨ ꯂꯦꯡꯐꯥꯡꯅꯅ ꯊꯦꯝꯅ ꯄꯨꯊꯣꯛꯈꯤ꯫ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯧꯋꯣꯟꯕꯤ, ꯈꯝꯅꯨꯡ ꯃꯥꯛꯄ ꯂꯧꯋꯣꯟꯕ, ꯌꯥꯏꯊꯣꯡ ꯆꯝꯕ ꯃꯤꯊꯦꯝꯕꯅ ꯄꯥꯏꯔꯤꯕ ꯍꯩ ꯑꯗꯨ ꯍꯦꯛ ꯆꯥꯔꯨꯕꯗ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯕ ꯍꯩ, ꯈꯝꯅꯨꯡ ꯃꯄꯨꯡꯌꯥꯏ ꯅꯨꯔꯥ ꯆꯤꯡꯈꯨꯔꯦꯝ ꯄꯥꯈꯪ ꯉꯥꯏꯇꯦ ꯂꯧꯁꯪ ꯊꯛꯇ ꯄꯥꯟꯕ ꯍꯩ, ꯄꯥꯃꯦꯟ ꯎꯇꯣꯟ ꯊꯛꯇ ꯄꯥꯜꯂꯤꯉꯩꯗ ꯍꯩꯔꯥꯡ ꯁꯤꯡꯈꯥꯝꯕ, ꯁꯃꯨ ꯈꯨꯠꯅ ꯄꯥꯏꯔꯕꯗꯤ ꯇꯥꯎꯖꯤꯡ ꯁꯝꯕꯨꯝꯂꯦꯟ, ꯍꯩꯔꯥꯡ ꯃꯆꯦꯠꯄꯨ ꯇꯪꯂꯕꯗꯤ ꯄꯂꯦꯝ ꯄꯤꯀꯥꯎ ꯍꯩ, ꯇꯥꯂꯣꯏ ꯇꯨꯀꯥꯎ ꯍꯩ, ꯊꯪꯂꯦꯟ ꯋꯥꯀꯥꯎ ꯍꯩ, ꯃꯄꯥꯔꯤ ꯃꯃꯣꯝ ꯁꯦꯠꯅ ꯍꯩꯅꯤ, ꯑꯗꯨꯒ ꯂꯩꯔꯥꯡ ꯑꯗꯨꯁꯨ ꯍꯦꯛ ꯆꯤꯜꯂꯨꯕꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕ ꯌꯥꯗ꯭ꯔꯕ ꯁꯤꯡꯉꯦꯟꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯆꯥꯍꯟꯒꯦ ꯆꯤꯜꯍꯟꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤꯕꯤ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯧꯋꯣꯟꯕꯤꯅ ꯃꯤ ꯑꯗꯨꯕꯨ ꯍꯩ ꯑꯗꯨ ꯆꯥꯍꯜꯂꯦ, ꯂꯩ ꯑꯗꯨ ꯆꯤꯜꯍꯜꯂꯦ, ꯍꯩꯔꯥꯡꯗꯨꯕꯨ ꯇꯪꯂꯨꯕ, ꯂꯩꯔꯥꯡꯗꯨꯕꯨ ꯆꯤꯜꯂꯨꯕꯗꯒꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯊꯋꯥꯏ ꯇꯥꯏꯕꯪ ꯂꯝꯗꯥꯡꯂꯣꯝꯗ ꯍꯜꯂꯛꯄ ꯌꯥꯗꯗꯨꯅ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟ ꯑꯃꯟ ꯁꯤꯡꯒꯨꯝꯕ ꯇꯥꯈꯤ꯫ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯧꯋꯣꯟꯕꯤ, ꯅꯨꯔꯥ ꯄꯥꯎꯊꯦꯝ ꯍꯩꯕꯤꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯃꯉꯥ, ꯃꯤꯒ ꯊꯥꯅ 6ꯃꯛꯄꯨ ꯊꯦꯝꯗꯨꯅ ꯄꯨꯈ꯭ꯔꯒ ꯂꯂꯥꯝꯄꯨꯡꯗ ꯀꯩꯊꯦꯜ ꯀꯥꯃꯤꯟꯅꯔꯒ ꯋꯥꯟꯗꯦꯡ ꯈꯣꯏꯕꯤ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯩ꯫ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕ ꯍꯦꯛ ꯂꯣꯏꯕꯒ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯧꯋꯣꯟꯕꯤꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯂꯛꯏ꯫ ꯑꯩꯗꯤ ꯅꯪꯒꯤ ꯇꯥꯂꯣꯏ ꯅꯇꯨ ꯅꯠꯇꯦ, ꯅꯋꯥ ꯅꯄꯨꯔꯣꯏꯕꯁꯨ ꯅꯠꯇꯦ,
ꯈꯣꯏꯅꯧ ꯅꯇꯥ ꯆꯥꯟꯅꯕꯤꯁꯨ ꯅꯠꯇꯦ ꯅꯇꯥꯎ ꯂꯝꯂꯣꯏꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯒꯅꯨ ꯑꯩꯗꯤ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯋꯣꯟꯕꯤ ꯅꯨꯔꯥ ꯄꯥꯎꯊꯦꯝ ꯍꯩꯕꯤ ꯊꯋꯥꯏ ꯊꯦꯝꯗꯣꯛ ꯍꯩꯕꯤꯅꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯁꯤꯔꯕꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯂꯝꯗꯗꯤ ꯍꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯈꯤ꯫ ꯑꯉꯥꯡ ꯅꯋꯥꯁꯤꯡ ꯑꯗꯨꯗ ꯄꯂꯦꯝ ꯃꯃꯥ ꯑꯄꯣꯛꯄꯤ ꯅꯠꯇꯦ ꯄꯟꯊꯧ ꯅꯄꯥ ꯑꯄꯣꯛꯄ ꯅꯠꯇꯦ ꯅꯄꯥ ꯂꯝꯗꯥꯡ ꯊꯤꯖꯔꯣ ꯅꯃꯥ ꯂꯝꯕꯤ ꯊꯤꯖꯔꯣ ꯍꯥꯏꯔꯕꯗ ꯑꯉꯥꯡ ꯅꯋꯥꯁꯤꯡ ꯑꯗꯨꯅ ꯄꯂꯦꯝ ꯃꯥꯝꯕꯤ ꯑꯅꯤꯃ ꯄꯂꯦꯝ ꯏꯃꯥꯅ ꯂꯩꯕ ꯃꯥꯏꯀꯩ ꯄꯟꯊꯧ ꯏꯄꯥꯅ ꯂꯩꯕ ꯂꯝꯕꯤ ꯂꯝꯗꯥꯡ ꯈꯔ ꯇꯥꯛꯄꯤꯔꯝꯃꯣ ꯌꯥꯡꯂꯧ ꯂꯝꯗꯥꯡ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯕꯅꯦ ꯄꯂꯦꯝ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡꯕꯨ ꯂꯥꯝꯕꯅꯦ ꯈꯥꯡꯕ ꯉꯝꯗꯔꯦ ꯏꯃꯥꯅ ꯂꯩꯔꯝꯒꯗꯧꯕ ꯂꯝꯕꯤ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯕꯨ ꯅꯨꯔꯥ ꯄꯥꯎꯊꯦꯝ ꯍꯩꯕꯤꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯌꯥꯡꯂꯧ ꯂꯝꯗꯥꯡꯗꯤ ꯃꯨꯠꯍꯧꯔꯦ ꯅꯈꯣꯏꯅ ꯍꯟꯈꯤꯅꯕ ꯂꯝꯕꯤ ꯂꯝꯗꯥꯡ ꯇꯥꯛꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯔꯛꯂꯕ ꯑꯉꯥꯡ ꯅꯋꯥꯁꯤꯡ ꯑꯗꯨꯅ ꯑꯃꯟ ꯁꯤꯡꯒꯨꯝ ꯇꯝꯂꯛꯂꯤꯕ ꯑꯍꯟ ꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯂꯦꯝ ꯃꯃꯥꯕꯨ ꯀꯣꯏꯅ ꯌꯦꯡꯖꯕꯗ ꯄꯂꯦꯝ ꯃꯃꯥ ꯄꯟꯊꯧ ꯃꯄꯥꯕꯨ ꯎꯗ꯭ꯔꯕꯗ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯏꯔꯥ ꯆꯦꯟ ꯈꯨꯗꯥꯡ ꯄꯤꯐꯝ ꯇꯩꯅ ꯑꯍꯜ ꯑꯣꯏꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯔꯛꯏ꯫ ꯄꯂꯦꯝ ꯏꯃꯥ ꯃꯥꯟꯕꯤ ꯄꯟꯊꯧ ꯏꯄꯥ ꯃꯥꯟꯕ ꯅꯈꯣꯏꯅ ꯅꯄꯥꯔꯤ ꯅꯃꯣꯝ ꯃꯥꯟꯕꯤ ꯑꯩꯈꯣꯏꯕꯨ ꯈꯔ ꯄꯨꯕꯤꯌꯨ ꯅꯇꯨꯡ ꯏꯟꯖꯒꯦ ꯄꯂꯦꯝ ꯏꯃꯥꯅ ꯂꯩꯕ ꯂꯝꯗꯥꯡꯕꯨ ꯇꯥꯛꯄꯤꯔꯝꯃꯣ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡꯕꯨ ꯂꯥꯝꯂꯦ ꯍꯥꯏꯅ ꯄꯤꯔꯦꯝ ꯈꯛꯃꯥꯇ ꯍꯦꯛꯃꯥꯏ ꯅꯨꯡꯌꯦꯡ ꯌꯦꯡꯅ ꯀꯞꯅ ꯍꯥꯏꯖꯔꯨꯕꯗ ꯑꯍꯟ ꯑꯣꯏꯕꯤꯁꯤꯡꯗꯨꯅ ꯑꯉꯥꯡ ꯅꯋꯥꯁꯥ ꯅꯈꯣꯏꯒꯤ ꯅꯃꯥꯅ ꯂꯩꯕ ꯂꯝ ꯄꯟꯊꯧ ꯅꯄꯥꯒꯤ ꯂꯝꯗꯥꯡꯗꯤ ꯈꯪꯕ ꯉꯝꯂꯔꯣꯏ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯡꯂꯧ ꯃꯥꯟꯕ ꯁꯥ ꯅꯈꯣꯏꯕꯨ ꯄꯨꯕꯤꯒꯦ ꯏꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯔꯕꯗ ꯇꯥꯏꯕꯪꯄꯥꯟꯒꯤ ꯊꯋꯥꯏꯅ ꯍꯟꯖꯤꯟꯐꯝ ꯃꯐꯝ ꯈꯪꯗꯅ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯗꯥꯡ ꯈꯪꯗꯅ ꯃꯄꯨꯛꯅꯤꯡ ꯋꯥꯅ ꯑꯋꯥ ꯂꯩꯈꯩ ꯇꯥꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯊꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯒ ꯈꯨꯕꯥꯛ ꯂꯥꯏꯈꯟ ꯁꯥꯅ ꯌꯦꯡꯕꯗ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯥꯏꯀꯩ ꯎꯕ ꯐꯪꯗ꯭ꯔꯕꯗ ꯁꯤꯡꯒꯨꯝ ꯂꯝꯕꯤ ꯂꯝꯗꯥꯡ ꯁꯤꯠꯅ ꯂꯥꯛꯄꯅ ꯆꯤꯡꯁꯥꯡ ꯂꯣꯛꯆꯞ ꯏꯔꯝ ꯃꯉꯥ ꯐꯥꯡꯕ ꯃꯌꯥꯏ ꯈꯥꯏꯅ ꯂꯥꯛꯂꯒ ꯇꯔꯨꯡ ꯂꯥꯏꯔꯦꯝꯃ ꯌꯦꯠꯑꯣꯏꯅꯅ ꯊꯅꯝꯂꯦ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯂꯥꯡꯒꯣꯜ ꯅꯤꯡꯊꯧ ꯂꯥꯛꯇꯨꯅ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯃ ꯂꯥꯏꯖ ꯈꯔꯨꯡ ꯂꯤꯡꯕꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅ ꯄꯣꯊꯥꯐꯝ ꯏꯕꯦꯝꯃꯒꯤ ꯃꯁꯥꯏ ꯈꯣꯟ ꯌꯧꯔꯕꯗ ꯆꯤꯡꯎꯕ ꯂꯥꯏꯊꯣꯡ ꯍꯥꯡꯂꯒ ꯂꯥꯏꯒꯤ ꯐꯥꯡꯈꯣꯡ ꯄꯥꯏꯔꯨꯔꯦ ꯁꯤꯔꯛꯂꯤꯕ ꯃꯤꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯃ ꯏꯕꯦꯝꯃ ꯂꯥꯏꯖ ꯏꯔꯥꯡ ꯂꯤꯡꯕꯤꯅ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯍꯟꯕꯤꯁꯥ ꯌꯥꯡꯗꯧ ꯂꯝꯗꯥꯡ ꯁꯥꯡꯅ ꯂꯥꯛꯄꯅ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯅꯔꯔꯤꯅꯤ ꯏꯃꯥꯅ ꯈꯔꯨꯡ ꯏꯃꯥꯏ ꯆꯣꯟꯅ ꯂꯥꯏꯖ ꯏꯁꯤꯡ ꯊꯤꯜꯂꯤꯌꯦ ꯇꯥꯡꯖ ꯀꯣꯔꯦꯛꯄꯨ ꯁꯃꯨ ꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯕ ꯀꯣꯛꯅꯕ ꯏꯁꯤꯡ ꯊꯛꯑꯣ ꯍꯥꯏꯈꯤ ꯄꯂꯦꯝ ꯄꯟꯊꯧ ꯀꯥꯏꯅꯔꯛꯂꯕ ꯃꯄꯥꯔꯤ ꯃꯃꯣꯝ ꯊꯅꯝꯂꯕ ꯃꯁꯥꯕꯤ ꯃꯁꯥꯅꯧ ꯁꯦꯠꯅꯔꯛꯂꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯂꯝꯂꯦꯟꯗ ꯂꯩꯍꯧꯔꯕ ꯂꯩꯍꯧꯔꯕꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯄꯤꯔꯦꯝ ꯃꯔꯥꯡ ꯍꯧꯅ ꯀꯞꯄꯕꯨ ꯎꯕꯗ ꯏꯕꯦꯝꯃ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯈꯤ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯋꯣꯟꯕꯤ ꯅꯨꯔꯥ ꯄꯥꯎꯊꯦꯝ ꯍꯩꯕꯤꯅ ꯈꯨꯠꯇ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯄꯥꯏ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕ ꯄꯥꯏꯅ ꯅꯈꯣꯏꯕꯨ ꯊꯦꯝꯗꯣꯛꯂꯛꯄꯗ ꯀꯔꯤꯒꯤ ꯌꯥꯔꯛꯄꯅꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯇꯥꯏꯕꯪ ꯂꯝꯗꯥꯡꯗꯗꯤ ꯍꯟꯕ ꯌꯥꯔꯔꯣꯏ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯄꯥꯎ ꯇꯥꯕꯗ ꯂꯥꯏꯖ ꯏꯁꯤꯡ ꯊꯛꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯥꯡꯖ ꯀꯣꯔꯦꯛꯄꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯈꯔꯨꯡꯗ ꯂꯥꯏꯖ ꯆꯣꯟꯅ ꯂꯩꯕꯕꯨ ꯀꯜꯂꯗꯨꯅ ꯏꯁꯤꯡ ꯊꯛꯂꯦ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯅ ꯁꯤꯔꯛꯄ ꯑꯉꯥꯡ ꯅꯋꯥꯁꯤꯡ ꯑꯗꯨꯅ ꯅꯋꯥ ꯃꯈꯨꯠ ꯃꯆꯥꯅ ꯏꯁꯤꯡ ꯏꯀꯟꯖꯕꯗꯤ ꯈꯔꯨꯡꯅ ꯋꯥꯡꯕꯅ ꯂꯥꯝꯕ ꯐꯪꯗꯕꯅꯤ ꯄꯂꯦꯝ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯥꯝꯕꯒꯤ ꯈꯧꯔꯥꯡꯕꯅꯤ ꯌꯥꯡꯗꯧ ꯂꯝꯗꯥꯡ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯆꯣꯛꯊꯕꯅꯤ ꯏꯈꯧ ꯂꯥꯡꯕꯁꯨ ꯏꯁꯤꯡ ꯊꯛꯄ ꯐꯪꯗꯗꯨꯅ ꯈꯔꯨꯡ ꯃꯄꯥꯟꯗ ꯄꯛꯄ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛ ꯑꯗꯨꯕꯨ ꯅꯋꯥ ꯃꯔꯩꯅ ꯀꯞꯅ ꯂꯦꯛꯆꯔꯝꯃꯤ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯕꯁꯨ ꯄꯦꯟꯗ ꯈꯔꯨꯡꯅꯒ ꯀꯟꯕꯅꯤ ꯑꯉꯥꯡ ꯅꯋꯥꯒꯤ ꯎꯟꯅꯒ ꯅꯧꯕꯅꯤ
चिनबान उन तत्तुना यारीदगी ईने मचिंदगी ईने इंगांग ngang खरुंग मपानदा तैबबु लाइजे इसिंग ओइना निंगदुना कपना नवा मरैना लेक्चबबु अमन सिंगुम तमलकपा अहन सिंगना उरगा मपारी नौना थनम्बा ममोम पिकना लेहौबा निंगसिंगलक्तुना अहल ओइबसिंग अदुना अंगांग नवासिंग अदुबु लाइजे इसिंग पिथै सीरगा असीबगी थवाइना पोथाय हाइबने असीबना थेन्नरमे हाइदुना थोंगाक लाइरेमा इबेमगी मफम असीबु थोंगाक असी थेन कौई असी थेनदा ngaihak पोथारमलगा थवाई लांजिंगलोम पांगलकले सिंगुम लंबेल मथंग सिटना लाक्तुना तुरेल लुखाई लालगा खोंहाम पाता थवाइसिंग अदु मखोंग मखुट हामले अदुदगी चयोम थोक यौरगा तारा चाक्योम थोक्तुना चारे मथंगदा हैरू रोक्ता हैरू थोकले फिसु रोक्ता फिसु फिजामले फिंगौ फमदा फी फौरे चेंगी उती लुदुना इरु माइथजरगा मचिन मखा तेंथोकलगा समजेत पोंदे कारन्नना हाटलगा थवाइना हन्ना येंबदा लेहौरबा हक्चांगदु थनफम थानफम मैखु खु खांबी मैसा लांग मरै तांगोई पाइबा उबदा थवाइना हंजिनबदी यादबना ममित्ता पिरांग इरासेन खुदांग पिफम तैना मपारी लेहौबा ममोम मांगलेन थनम्बा पले ममा काइनबा पंथौ मपा लेहौबा तालोय मतु लेहौबा मथंगलेन मपुरोइबा काइनरकपबु निंगसिंगलुरगा हनबदी यादबनिना कोइना येंगदुना पाइ मथमोय थिटना मपुंगनिंग नुंगोले हाइबगी मकोय नुंगोन चिंग हाइना कौवे अदुदा लैबा पुखरी अदुदा इरु माइथजरगा थवाइना लैनुंग थोंगारेल असि खराई निंगथौगी सना फानखोंबु पाइरुये ताबिरिबसिंगी मफमदा सनाथोंगी मनिंद्र कोनसमना महौसागुम अमुक्का सोहनदा नोलुकचरी